अहानबदा मरु इबा पाव Union Labour Minister Bhupendra Yadav amasung Minister of State for Social Justice and Empowerment MOS Pratima Bhumik ngasi Imphal chunglakri All Manipur Working Journalist Union Amzugi election ngasi Imphal gi Major Khulda laiba Manipur Press Club ta santi oina pangthokri Amadi haukiba pung kun mari asida India da mioi lising tara taruk chahum kun charuk coronavirus positive oikre luina na mioi chatruk hufu taruk na laina asna maram oiduna laikhidre Miyam na government na piba COVID-19 gi SOP sing ningthi nangang na chatuna chatokpa matamda mask upiba sanitizer sinnaba khut sa sing na toina hambiba amasung foot taruki distance ngak na chatpa haiba chatna kanglon sing asitung induna COVID-19 dagi ngak thok minasi luina na chahi tarani pangi mathakta laiba miyoi singna COVID-19 vaccine soidna kapthok piu kurumzari PONYTV na pizaba nungthilgi Manipuri paw migeng tabiriba singbu Jennifer Sarmana taram nokchari hozik paw sandok na pizari Manipur Assembly Mikhalgi matam nakshilakpaga iroinana tongan ba political party singi luchingba sing state asigi khongchat pangthokna bahengalakri Union Labour Minister Bhupendra Yadav amasung Minister of State for Social Justice and Empowerment MOS Pratima Bhumik ngasi Imphal chunglakri Manipur BJP in charge oriba National BJP gi wangangloi Sambit Patra Chief Minister N Biren Singh BJP Manipur Pradesh ki President A Sarda Devi Works Minister Thongam Biswajit, Kwanthauzam MLA Dr. Sapam Ranjan Amadi, Party ki Karyakata Singna Bhupendra Yadav Amadi Pratima Bhumikpu Bir Tikendrajit International Airport taram na okri. Tungda luchingba ani yauna Imphal gi Nijai Pachu Thekta laiba BJP Manipur Pradesh ki office ta core committee ki mifam ama pangchokri. Mifam aduda Chief Minister N Biren Rajya Sabha MP Laisem Basana Jauba Party ki Hanagi President Utlau Chauba BJP Manipur Pradesh ki President A Sarda Devi, General Secretary P Pramananda Amadi, Hanagi MLA amasung BJP Luchingba Govindas Kwanthauzam su saruk yakri. All Manipur Working Journalist Union Amzugi election ngasi Imphal gi Major Khulda laiba Manipur Press Club ta santi oina pangthokri. Ayuki pung nipan taba matamda vote thadaba hauraga nungtilgi pung ani tabada loisinkri. Tongan ba media house print amadi electronic ki amzugi member singna vote thadana ba lakna kri election manungda pam daba thokdok thokhandana ba Manipur police ki akhanaba team amana ngak sen baga loinena election adu ingna chikna pangthokri How kibapung kun mari asida India da mioi lising tara taruk chat chahum kun taruk coronavirus positive oikre luina na mioi chatruk humfu taruk na laina asna maram oiduna laikhidre masi tharaga leibak asigi case masing asi crore ahum lakh nifu mathoi lising yangkhai mapan ga yangkhai taruk sukre active case masing na lakh ama lising humfu tara humdoi chatret kunipan da hantarakre India da laina asna maram oidna sikiba migi masing na punna lakh mari lising yangkhai humdoi chatret supna nipan sukri no magi positivity rate asi chada ama dasmik ani sino oiri aduga haptagi oina pabada chada ama dasmik ani mari oiri haina Union Health Ministry gi fangba paw amana haikri sibagi chang asi chada ama dasmik ahum oiri India da COVID-19 vaccine kap thokkiba migi masing crore ama supna ama dasmik ahum sino oikri Lomi singi akanaba awareness program ama amfu lamfel pat amadi KVK Imphal West na sinduna Imphal gi lamfel pat laiba ICAR complex Manipur Center da ngasi pangchokri Agro Meteorological Advisory Services ki matung ina weather amadi climate ki report lomi singda mangjang na napiduna section thorang lakhat hanba pambi amadi sanga singda narakadaba laina tina sing mangjong na ngak thokpa ngamna ba hidakap thoktuna kalhona bagi tangai fadaba adu paikhatna ba Ngasigi awareness assistant bani haina organizer singna fongdokri. Thoram aduga mari lenena Dr. I Megasandra Singh, Joint Director ICAR Manipur Center na paumishing da haikre.
Chahi khudingi laumi singda kana bakharadang oirabasu pina bagi pandamda hariba awareness program asi pangthokjana lakpani. Awareness program asina weather forecast tawraga miyam da warning piduna jackson thorang laukhatuna tungda lakadaba khudong thiba kayagi report pibagi thabak tawri. Khudam oina nonglai nungshit lakadaba nung ising leptana tagadaba singi report asi numit mari natraga mangani watlingaida miyam da warning piduna jackson thorang laukhat handuna sa uchek singda natana mioi bagi punsi fauba kanjaba ngamgadori bani. Kana besing asi miyam na laubi hona bagi damak ngasigi awareness asi sin bani hairi. Aidi irai mesida koi forecast bijaraga adudale lakadawa nungjun sagi phibamji koigi matungina agrometeorologist advisory service haibadi lau khunba khawba yeiba matam chai natraga laina tabe ai nong chube ai hida kapi gan siguma mayam je koina lakadawa phibam du matungina koina mayam da SMS phone da natraga na WhatsApp da natraga na koigi email oina mayam da spread tawjabani. United Manipur Muslim Women's Development Organization UMMWDO gi President Anwari Nur Jahana Fungdokre Madudi English ama chamapan kuntra mapan da thokiba Manipur gi nupi landa Muslim nupi singna thawai thabaki dana lanthengna khrabasu ngasi fawba official record ta yahondana intokdana thambiri. Imphal East ki hata da laiba All Manipur Muslim Organizations Coordinating Committee amoko ki office ta pangthokpa pawgi mifam amada wafam asi fongdok laduna Anwari Nur Jahana makatana high crema dudi kayarak lengak tataksin duna memorandum fawba pisan kiba laida basu ngasi fawba thabak amata lokhatana laibaga loinana sakhang bidana lairi lakadoriba English sing ani kun mathoi gi nupi lang ningsing thoram pangthokpa Muslim sing buri recognize to biduna official record ta chalhan biu haina mahakna government ki pukning sing sinkre da yau ibi ma shi wi kai na wani na nin shin ba bi tawa ko da sai bana la pa fu na la asuna la da panan ma shi ne shi official report ta sai de ha ga shi na fu da kan lake matam asbai da akwai ne ya amma ba wa fama ma undo bi kamoi da fauli di kai ma ta da Manipur le civil society organization sing Manipur ki kaza ayam bana Manipur sarkar na pangan ima sing si lantham mata de yang khatana sang ya ni hai ba si mayak se na takti pangan ima sing yang khatana ijat tawna recognition bi bai ba amaguna kudi aduga official report yaw da ba si karam bo khallo no hai ba do ai ko undo gi mai kai de ni khamjani Pawgi merak thatna aten babrek amatang lauminasi. Admissions open for pre-primary teachers training courses. Ten seats per batch for 6 months. 90% job facilities also available online classes. For more details, please contact Nawa Singdamsang Office, Changangai, Makhalekai. Contact number 8837483810. Occasion singidamakta makhal kiyagi cake, haibadi, photo cake, layer cake, brunch cake, barbie cake, fruit topping cake, cupcakes in a chingba fangbigani. Amadi adomgi apamba mongda cake customize tawbagi khudong chabasu pisari. Khudong chabasing asi lawbinabagi damakta lengsing bidau aikhoi gi address NG College Road near Naurangtong. Phone number 9864112972. Aikhoi gi online partner Food Wi-Fi amasung Food Web tagisu order tawiba yagani. Break matungda taram nokchari makhataba pauda Manipur Pradesh Congress Committee gi maru oiba luchingba ma oibetana tana party asigi legislature leaders oiba hanagi Chief Minister Okram Ibobifu phaba punba tawdana ba Manipur High Court na mari leinaba singda khangan khri
Okram Ibobina Hanagi Chief Minister gi Fampai ngai matamda Manipur Developmental Society MDS ki Chairman Oringaida Lupa crore chahum kuntrani thoigi senfam lana sirinaki haibagi charge da Enforcement Directorate New Delhi na charge ama lakhalakraba matungda handak the Imphal da hangdokiba Directorate of Enforcement Imphal Sub Zonal Office ki maikai dagisu chap manaba case da anirak suba oina charge thangalakpa laikri Masiga mari lainana Manipur gi High Court na thasi kunipan fauba case asiga mari lainana mahaku faba punba amadi akan bathabak amata laukhatanaba Manipur gi Directorate of Enforcement da direction pikri Ningsang bayay case asiga mari lainana hanagi Chief Minister Okram Ibobi English ani kunda anticipatory bail number 42 loba laikri Manipur Sarkar ki Education Department asi senja thumjana thumhatlaba mathong huktraba department ama oiri hairiba asi thingnabagi damakta akhanaba thaushil amasung thaurang paikhatlagani haina People's Revolutionary Party of Kanglaipak Pre-Praki Publicity Affairs and Propaganda gi laibak ngakpa luwang na thadorpa cherol amana fungdokri Education gi achumba mangal yaudaba amadi kunai gi afabatung lamchat ki wakhalon chendraba mihut kayana Education gi thopurel oirakpadagi Kanglaipak ta laiba School College ki sakta manghan lakli haina cherol aduna makata na fungdokri Maral mathum namduna yolhanba amadi humang mamalbu mantik na duna kunai asida achumba justice ki liklam adubu marufang na manghanle Haurak liban na harol kayagi lambi lamhang na hale hay na mahang na makata na fungdokri. Pangdongfam Gram Panchayat ki manung tiyan na layba, Pangdongfam Sekta Huidrom Amadi Sekta Laushangkong Kunggang Hariba Mari Asida, Lausha Lauduna Lau Uhaliba Laupusing na Lausha Laubida na Bahaykri. Togdongbam Gram Panchayat Imphal East ICD Block Sawombungi Pradhan ay Sundari na wafam asi fungdok laduna. Kumsi chahi asi nong chingi fibam phattabana maram oiduna lawlok pa yabagi fibam sada tara faba yawdabana ayambani haikri maram asna lawpu singna lawshan lawbidanamba mahak na apel chawkri Hunggang mari Hungdomam sekta Langsangong Hudro Ediba Hunggang mari sida Law Duna Sangtukuna Uboliba Laupusingi Mafamda Hanganjari Antak Chahigi Nong Matam Chana Tadabana Maram Oiduna Othok Sada Tara Bukta Lo Oidaba Maram Oiduna Antak Chahigi Loksan Lobidanaba Hanganjari Hauzik Aroi Bada Maru Iba Pao Munga na Pizari Labor Minister Bhupendra Yadav amasung Minister of State for Social Justice and Empowerment MOS Pratima Baumik ngasi Imphal chunglakri All Manipur Working Journalists Union Amzugi election ngasi Imphal gi Major khulda laiba Manipur Press Club ta santi onya pangthokri Amadi, haukiba pung kunmari asida India da miyoi lising tarataruk chahum kunjaruk coronavirus positive oikre loina na miyoi chatro kufutaruk na laina asna maram oidina laikidre. Ngasigi onyadi PONYTV na pizza ba nung tilgi Manipuri pao miyeng tabiri basengbu amukana kurumzari.